Misam sokhankiba thawong amukona pendaba phongdorakre. Joint Tribe Council Foothill Naga Coordination Committee amadi Native Peoples Committee na Lailon Bai Faida armed militant singna faraga tamthina hat kraba liangmai misam taruki mihat loinana langka liangmai khulgi misamani hat kibada chenariba sing phagadabani amadi mihat sing asigi justice phangangadabani haina masing yamlaba Yelhomi Singna Sarugyaduna Kangla Tomidagi Hauraga Namdilong Pauba release Chetpada State Amadi Central Combined Security Force Singa Misamyanga Mugna Bada Security Singna Tire Gas Cell Amade Rubber Bullet Kap Thorakpada Misamyam da Asopan Nang Hankibabu All Manipur United Club Organization Amukona Akan Mamong da Yaning da Bafongduragle Baharat Lengang na Sengak Piduna Tamliba Armed Militant Singna Konsa khulgi liangmai misam taruk loinana langka liangmai khunja ani hat kiba aduda jenaba sing phaduna leipak sigi logi matung ina cherak piyo amadi makoigi justice pangalo haiba achamba taksin khongchane adubu laibak thibadi khongchat aduda security force singna tarigya samade rubber bullet kap thorakpada misam mari p asenbau akhandagi chunwibau second mr dage wilubau Marian Mai Kuku Naga Dagi amade Wikon Liu Hauji Zenimski Morta Ladiba Taruki Manungda Ama Oiriba Ferong Wigit Loinabini Makoi Kahena Asopan Nangki Amadi Misam Kaya Amaso Asopan Nanghan Kibadu Amukona Yaning Daba Amadi Pendaba Fongdoragli Police na FIR Panlasu Akiba Leite Jitendra Ningomba na Fongdorakre NRC update tawdriba phawba census tawba yaroi haiduna lengaki loisang boycott lauthoklobagidamak campaign for just and fair delimitation gi convener Jitendra Ningombagi mathakta Porompat police na FIR pankre loinana ngasi ayu pung 10 makhairom tabada police station asida kauduna wari sanakre Amaromda NRC update tawnaba JFD na sangsiliba khongdang ase lamdamasigi tungi mirol amadi tunglamchat kanabane Police na FIR paningba palabaso Akiba Leite pandam phangdriba phawba khongdang sangsinminasi haina Jitendra na phongdorakre Porompat Police Station da Imphal East gi Additional SP Operation Joyride amadi Station asigi OC ga wari sanaraba matung Jitendra na paumisingda miyangi thabak tawba matamda violence yaudana thabak tawbiu loinana yariba makai police station singda supau phawbiduna pamdaba thodok sing thoktana bakhona minasi haiba wapam police ki maikedagi thamlaki hairi adumoina magleibaga sigi yaifana ba sangsileba khongjang singda paningba FIR kaya pandesanu Talibadi manasi fangnaba honabada ninghannaba tawbiganu Aikhoigi leibak aikhoina kanjaba haibasi mhausani haiki Chahi ahum lebluraba Imphal Dimapur Guwahati Public Transport Service ngasidagi haukre Manipurda peace amasung normalcy hanjilangnaba haiduna lengangna paikhalakpa khongthanggi manungchana chahi ahum lebluraba matung Imphal Dimapur Guwahati Public Transport Service ngasidagi haukre State asida leiriba irang asina maram oiduna chahi ahum lebluraba Public Transport Service asti Imphal gi Komalampakta leiba ISBT dagi lamthaki ngasi Guwahati gi dama Imphal Thoudokkhre gari sing aduda bus ani amasung winger mga yauri gari sing asida puna passenger chamaga kun mga tongke Gari sing adu Kuki sing na namna khundaba kangpokpi amasung Naga sing na namna khundariba Senapati District Lanthoklaba matung Guwahati tamna chatkre hairi Panbayapati Thasigi Nipanda Chief Minister Yumnam Kemchana Kangpokpi District Chatkiba Khongchat Amada Deputy Chief Minister Nemsa Kipgen amasung Saitwe Sigi MLA Haukolet Kipgen galoina na National Highway Singda Furuk Khudima Kip Miyoy Sing apan balaitana chatpa yahalaga ni haiba wafam lauthokibani Amaromda gari sing aduda tongkiba passenger singi maikedegi lengaga sina state asida peace halaknabagidamak laukaliba khongthang sing asida thagatpa wafamchu phongdoklamki Mikok thidringaida NRC hana update tawgadabani haiduna Kimax na wakat mipam chatakre lamdamasida mikok thidringai NRC hana update tawgadabani haiba demand tawraduna Kangleipa Indigenous Martial Art and Culture Society Kimas ki thomising amadi Government Music and Dance Academy gi mahiresing na ngasi Palace Compound leiba college sige get mamangda wakat mipam chatakre wakan mi pamaduga mari lainana Kimas ki Vice President Thangjam Churjamitay na phongdokibada
ꯁꯦꯟꯇꯔ ꯑꯃꯗꯤ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯅ ꯂꯝꯗꯝ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯀꯌꯥ ꯑꯁꯤꯒꯤ ꯃꯊꯛꯇ ꯄꯣꯄꯨꯂꯦꯁꯟ ꯑꯃꯗꯤ ꯗꯦꯃꯣꯒ꯭ꯔꯥꯐꯤꯛꯇ ꯑꯍꯣꯡꯕ ꯀꯌꯥ ꯂꯥꯛꯂꯤꯕ ꯑꯁꯤ ꯅꯤꯡꯊꯤꯅ ꯌꯦꯡꯁꯤꯟꯗꯨꯅ ꯃꯤꯇꯣꯞ ꯈꯟꯗꯣꯛꯂꯕ ꯃꯇꯨꯡ ꯇꯪꯗꯨ ꯂꯩꯇꯥꯕ ꯂꯝꯗꯝ ꯑꯃ ꯍꯥꯟꯅ ꯑꯣꯏꯍꯜꯂꯨ꯫ ꯃꯔꯝ ꯑꯗꯨꯅ ꯂꯝꯗꯝ ꯑꯁꯤꯗ NRC ꯍꯥꯟꯅ ꯑꯞꯗꯦꯠ ꯇꯧꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯇꯨꯡꯂꯝꯆꯠ ꯀꯟꯅꯅꯕ ꯂꯩꯉꯥꯛꯅ ꯍꯣꯠꯅꯕꯤꯌꯨ꯫ ꯀꯔꯤꯒꯨꯝꯕ ꯃꯤꯇꯣꯞ ꯈꯟꯗꯣꯛꯇꯅ ꯃꯤꯀꯣꯛ ꯊꯤꯈꯤꯕ ꯇꯥꯔꯕꯗꯤ ꯃꯤꯇꯣꯞꯁꯤꯡ ꯏꯟꯗꯤꯌꯥꯒꯤ ꯁꯤꯇꯤꯖꯟ ꯑꯣꯟꯁꯤꯟꯈꯤꯗꯨꯅ ꯂꯝꯗꯝ ꯑꯁꯤꯗ ꯆꯪꯁꯤꯜꯂꯛꯈꯤꯕ ꯃꯤꯇꯣꯞꯁꯨ ꯏꯟꯗꯤꯌꯥꯒꯤ ꯁꯤꯇꯤꯖꯟ ꯑꯃ ꯑꯣꯏꯈꯤꯗꯨꯅ ꯌꯦꯜꯍꯧꯃꯤꯁꯤꯡ ꯃꯨꯠꯈꯤꯕ ꯌꯥꯕꯒꯤ ꯐꯤꯚꯝ ꯑꯃꯗ ꯂꯩꯔꯦ ꯍꯥꯏꯈꯤ꯫ ꯋꯥꯀꯟ ꯃꯤꯐꯝ ꯑꯗꯨꯗ ꯅꯣ NRC, ꯅꯣ ꯁꯦꯟꯁꯁ ꯍꯥꯏꯕ ꯄ꯭ꯂꯦꯀꯥꯔꯗꯁꯤꯡ ꯁꯤꯖꯤꯟꯅꯈꯤ ꯍꯥꯏꯔꯤ꯫ ꯖꯄꯥꯟꯗ ꯊꯕꯛ ꯇꯧꯕꯒꯤ ꯀꯦꯟꯗꯤꯗꯦꯠ 13 CMꯅ ꯂꯝꯊꯥꯈ꯭ꯔꯦ꯫ ꯁ꯭ꯇꯦꯠ ꯂꯥꯏꯚꯂꯤꯍꯨꯗ ꯑꯦꯝꯄꯥꯋꯔꯃꯦꯟꯠ ꯑꯦꯟꯗ ꯑꯦꯟꯇꯔꯄ꯭ꯔꯤꯅꯔꯁꯤꯞ (SLEE) ꯏꯅꯤꯁꯤꯌꯦꯇꯤꯚꯀꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯖꯄꯥꯟꯗ ꯁ꯭ꯀꯤꯜ ꯇ꯭ꯔꯦꯅꯤꯡ ꯄꯤꯗꯨꯅ ꯊꯕꯛ ꯇꯧꯒꯗꯕ ꯀꯦꯟꯗꯤꯗꯦꯠ 13 ꯉꯁꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯌꯨꯝꯅꯥꯝ ꯈꯦꯝꯆꯥꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯕꯪꯒ꯭ꯂꯣꯗꯒꯤ ꯂꯝꯊꯥꯈ꯭ꯔꯦ꯫ ꯂꯝꯊꯥꯕꯒꯤ ꯊꯧꯔꯝ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯌꯨꯝꯅꯥꯝ ꯈꯦꯝꯆꯥꯅ ꯃꯅꯤꯄꯨꯔꯒꯤ ꯏꯟꯗꯤꯖꯤꯅꯁ ꯃ꯭ꯌꯨꯖꯤꯀꯦꯜ ꯏꯟꯁꯇ꯭ꯔꯨꯃꯦꯟꯠ ꯄꯦꯅꯥ ꯑꯃꯃꯝꯁꯨ ꯀꯦꯟꯗꯤꯗꯦꯠꯁꯤꯡꯗ ꯈꯨꯗꯣꯜ ꯑꯣꯏꯅ ꯄꯤꯔꯗꯨꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯍꯥꯏ ꯖꯄꯥꯟꯗ ꯐꯣꯔꯦꯟ ꯀꯜꯆꯔ ꯑꯃꯗꯤ ꯗꯦꯚꯂꯞꯃꯦꯟꯠꯀ ꯂꯣꯏꯅꯅ ꯊꯕꯛ ꯇꯧꯕ ꯃꯇꯝꯗ ꯃꯁꯥꯒꯤ ꯑꯥꯏꯗꯦꯟꯇꯤꯇꯤꯕꯨ ꯅꯤꯡꯁꯤꯡꯕ ꯃꯔꯨꯑꯣꯏ꯫ ꯑꯩꯈꯣꯏꯅ ꯃꯤꯔꯝꯗ ꯂꯩꯔꯕ ꯃꯇꯨꯡ ꯑꯩꯈꯣꯏꯒꯤ ꯍꯧꯔꯛꯐꯝ ꯀꯩꯗꯧꯅꯨꯡꯗ ꯀꯥꯎꯊꯣꯛꯂꯣꯏꯗꯕꯅꯤ꯫ ꯉꯁꯤ ꯃꯍꯥꯛꯅ ꯄꯤꯔꯤꯕ ꯄꯦꯅꯥ ꯑꯁꯤꯅ ꯃꯅꯤꯄꯨꯔꯤ ꯀꯜꯆꯔ ꯑꯥꯏꯗꯦꯟꯇꯤꯇꯤ ꯑꯗꯨ ꯃꯥꯂꯦꯝꯗ ꯃꯁꯛ ꯇꯥꯛꯇꯨꯅ ꯃꯅꯤꯄꯨꯔꯤ ꯑꯃ ꯑꯣꯏꯅ ꯁꯛ ꯇꯥꯛꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯍꯥꯏꯈꯤ꯫